ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯆꯨꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯒꯤ ꯂꯧꯅꯝꯕꯥꯟ ꯀꯥꯏꯁꯜꯂꯛꯄ ꯌꯦꯜꯂꯣ ꯑꯦꯂꯔꯠ ꯂꯥꯎꯔꯛꯄ ꯃꯁꯤ ꯑꯗꯨꯒ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯅ ꯂꯝꯕꯤ ꯆꯠꯄ ꯌꯥꯔꯛꯇꯕꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯣꯖꯥꯁꯤ ꯁ꯭ꯋꯥꯏꯗ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯟ ꯀꯥꯏꯔꯛꯄ ꯏꯆꯥꯎ ꯊꯣꯛꯂꯛꯄꯁꯤ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯛꯏꯁꯤꯒꯁꯨ ꯑꯣꯖꯥ ꯃꯁꯤ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯒꯤ ꯀꯦꯆꯃꯦꯟ ꯑꯦꯔꯤꯌꯥꯁꯦ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁ꯭ꯂꯥꯏꯗꯁꯦ ꯊꯣꯛꯄ ꯑꯗꯨꯒ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯊꯣꯛꯄ ꯃꯁꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡꯖꯨ ꯊꯥ ꯈꯨꯗꯤꯡꯃꯛꯇ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨ ꯑꯃꯈꯛꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯏꯁꯨꯁꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡ ꯆꯨꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯊꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯄ꯭ꯔꯀꯤꯇꯤꯒꯤ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯈꯛꯅꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯅ ꯌꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯄꯁꯤ ꯑꯣꯖꯥ ꯃꯃꯥꯡ ꯆꯍꯤ ꯑꯃꯅꯤꯗꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯁꯨꯁꯤ ꯊꯦꯡꯅꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯋꯥ ꯑꯅꯥ ꯊꯦꯡꯅꯕ ꯀꯌꯥ ꯑꯃ ꯑꯗꯨꯃꯛꯄꯨ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯑꯩꯈꯣꯏꯒꯤ ꯂꯧꯅꯝꯕꯥꯟ ꯀꯥꯏꯗꯅ ꯇꯨꯔꯦꯜ ꯏꯆꯥꯎ ꯊꯣꯛꯇꯅ ꯌꯨꯝ ꯀꯌꯥ ꯃꯥꯡ ꯇꯥꯛꯄ ꯑꯗꯨꯗ ꯅꯠꯇꯅ ꯉꯁꯤꯕꯨꯗꯤ ꯁꯦꯝꯖꯤꯜꯂꯝꯃꯦ ꯅꯣꯡ ꯈꯤꯇꯪ ꯍꯦꯛ ꯇꯥꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯣꯖꯥ ꯈꯦꯝꯆꯥꯟꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯥꯅ ꯍꯦꯛ ꯋꯥꯁꯛ ꯂꯧꯕ ꯃꯇꯨꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 4ꯁꯤꯗꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯝꯕꯤ ꯊꯣꯡ ꯐꯖꯅ ꯁꯦꯝꯃꯦ ꯍꯥꯏꯕꯗꯨ ꯑꯣꯖꯥ ꯉꯔꯥꯡꯒꯗꯤ ꯑꯃꯨꯛꯇꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯂꯝꯕꯤꯁꯦ ꯍꯦꯛꯇ ꯄꯣꯠ ꯍꯣꯜꯁ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯦꯝꯃꯦ ꯍꯥꯏꯔꯒꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯅ ꯑꯗꯨꯒ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯃꯁꯤ ꯖꯁ ꯐꯣꯔ ꯅꯦꯝ ꯁꯦꯛ ꯇꯧꯗꯕ ꯌꯥꯗꯕ ꯍꯥꯏꯕꯗꯤ ꯖꯁ ꯃꯃꯥꯏ ꯈꯛꯇꯪ ꯇꯥꯔꯀꯥꯟꯗ ꯅꯣꯡ ꯍꯦꯛ ꯆꯨꯔꯛꯄꯗ ꯑꯗꯨꯃꯛ ꯍꯥꯟꯅꯗꯧꯅ ꯑꯗꯨꯝ ꯏꯍꯟ ꯍꯟꯖꯟꯕ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤ ꯐꯦꯂꯔ ꯑꯣꯏꯕꯒꯤ ꯑꯆꯧꯕ ꯃꯆꯥꯛ ꯑꯃꯈꯛꯅꯤ ꯑꯣꯖꯥ ꯃꯁꯤ ꯊꯣꯛꯏꯕ ꯅꯣꯡ ꯍꯦꯛ ꯆꯨꯕꯒ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄ ꯇꯨꯔꯦꯜ ꯂꯧꯅꯝꯕꯥꯟ ꯀꯥꯏꯕ ꯑꯗꯒꯤ ꯃꯁꯤ ꯏꯁꯤꯡ ꯆꯥꯎꯔꯛꯄꯗ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯃꯥꯡ ꯊꯣꯛꯄꯁꯤ ꯑꯣꯖꯥ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯐꯤꯕꯝꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯔꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃꯈꯛꯇ ꯂꯩꯕꯁꯤꯗ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯣꯠꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯊꯝꯕꯤꯌꯨ ꯃꯔꯨꯑꯣꯏꯕ ꯁꯦꯐꯣꯡꯁꯤꯡꯅ ꯄꯨꯔꯛꯄ ꯍꯦꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯏꯁꯨ ꯑꯃꯅꯤ ꯍꯧꯖꯤꯛꯃꯛꯀꯣ ꯖꯤꯔꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗ꯭ꯔꯤꯕꯅꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯣꯔꯠ ꯏꯁ ꯋꯤꯟꯗꯣꯒꯤ ꯚꯤꯌꯨꯋꯔꯁꯤꯡ ꯀꯥꯏꯈꯣꯟꯅꯕ ꯊꯝꯖꯔꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯐ꯭ꯂꯠꯁ ꯑꯦꯟ ꯗ꯭ꯔꯥꯎꯠ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯏꯀꯪꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯔꯩ ꯂꯩꯇꯕꯗꯧꯅ ꯑꯗꯨꯝ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯎꯅꯕ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯩꯅꯕ ꯈꯣꯠꯅꯕꯒꯤ ꯀꯩꯅꯣꯝꯃ ꯂꯩꯀꯣ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯐꯖꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯗꯕ ꯈꯔ ꯂꯩꯔꯒꯁꯨ ꯑꯗꯨꯒ ꯂꯩꯁꯨ ꯂꯩꯇꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯗꯦꯟ ꯂꯧꯒꯗꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯗꯨ ꯂꯧꯕ ꯋꯥꯠꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯟ ꯗꯦꯟ ꯌꯥꯅꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯂꯝꯕꯤꯗ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯄꯣꯠꯍꯣꯜ ꯉꯥꯛꯇ ꯉꯥꯏꯕꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯈꯕꯔꯗ ꯄꯣꯠꯍꯣꯜ ꯃꯁꯤꯡ ꯑꯗꯨ ꯆꯅꯤꯒ ꯁꯝꯊꯤꯡ ꯃꯌꯥ ꯂꯩꯔꯤ ꯏꯝꯐꯥꯜ ꯇꯨ ꯂꯤꯂꯣꯡꯒ ꯍꯥꯏꯔꯝꯕꯗꯨ ꯉꯁꯤ ꯑꯩꯁꯨ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨꯝ 1000 ꯃꯌꯥꯗ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛ ꯄꯟꯈꯤꯕꯗꯣ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯕ ꯀꯟꯇ꯭ꯔꯣꯜ ꯏꯊꯤꯛꯁ ꯁꯣꯁꯥꯏꯇꯤꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕꯁꯦ ꯏꯊꯤꯛꯁ ꯂꯩꯇꯕꯅꯤ ꯃꯥꯏ ꯄ꯭ꯔꯣꯐꯦꯁꯟꯁꯤ ꯑꯃꯅ ꯑꯃꯨꯛ ꯔꯦꯁꯄꯦꯛ ꯇꯧꯅꯗꯕ ꯎꯁꯤꯠꯅꯗꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯀꯩꯅꯣꯗꯨꯗ ꯁ꯭ꯄꯦꯁꯦꯂꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯣꯐꯦꯁꯟ ꯑꯣꯀꯨꯄꯦꯁꯟꯗꯨꯗ ꯂꯩꯔꯤꯕꯁꯤꯡꯗꯨꯅ ꯌꯥꯝꯅ ꯏꯊꯤꯀꯦꯜ ꯑꯣꯏꯕ ꯀꯩꯅꯣ ꯃꯥꯒꯤ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯅ ꯗ꯭ꯌꯨꯇꯤꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯄꯥꯡꯊꯣꯛꯅꯔꯛꯇꯕ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯟꯔꯦꯁ ꯅꯠꯇ꯭ꯔꯒ ꯄꯤꯁ ꯂꯩꯇꯕ ꯀꯟꯐ꯭ꯂꯤꯛ ꯂꯩꯕ ꯁꯤꯆꯨꯋꯦꯁꯟ ꯃꯌꯥꯝꯁꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯐꯣꯔ ꯁꯦꯜꯐ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯦꯜꯐ ꯑꯦꯀꯨꯃꯨꯂꯦꯁꯟ ꯑꯣꯐ ꯋꯦꯜꯊ ꯍꯥꯏꯅ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯌꯥꯝꯁꯤꯅ ꯇꯟꯖꯥ ꯌꯥꯔꯤ ꯈꯣꯞꯆꯜꯍꯧꯕ ꯌꯥꯕ ꯀꯩꯅꯣꯒꯤ ꯃꯥꯒꯤ ꯂꯅꯥꯏ ꯈꯜꯂꯛꯇꯕ ꯀꯂꯦꯛꯇꯤꯞ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯣꯔ ꯀꯂꯦꯛꯇꯤꯞ ꯚꯤꯖꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯇꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯔꯤꯖꯟꯅꯤ ꯑꯗꯨ ꯊꯣꯏꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝ ꯀꯟꯅꯁꯨ ꯆꯩꯅꯤꯡꯗꯦ ꯆꯩꯔꯒꯁꯨ ꯈꯨꯠꯁꯥ ꯇꯧꯗꯅꯀꯣ ꯑꯗꯨꯕꯨ ꯃꯤ ꯃꯁꯦꯟ ꯉꯥꯛꯇꯅꯤꯅꯀꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯒꯤ ꯁꯖꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯇꯥꯔꯦ ꯃꯦ ꯇꯨ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯒꯤ ꯄꯦꯔꯤꯌꯠꯁꯤꯒꯤ ꯄꯥꯔꯇꯤꯀꯨꯂꯔ manipur belly je it's a bowl haiba tare tengkot kumbani haibani thaina akoi ising loi thumami kangana hanna akanta akoi kangi gai do asumba poni masana amdi akoi bada singlon mapan na mapan loiraga akoi sidida mayai jina kasai tengkot chana lakpa aduna sidida mu so so turian ahu mari ban akoi irin ksengmai then kongwa irin mayam akoi sida seli bani ko si proper mayam laikre matam matam gi hari turian sing ki khong ama kanada akoi kanu tokselakpa
ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯣꯞꯆꯟꯕ ꯑꯗꯒꯤ ꯗꯦꯟ ꯃꯗꯨ ꯐꯖꯅ ꯇꯨꯔꯦꯟꯒꯤ ꯀꯦꯔꯦꯛꯇꯔꯤꯁꯇꯤꯛ ꯉꯥꯛꯑꯒ ꯊꯝꯕꯤꯗꯕ ꯑꯗꯨꯒ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯅꯣꯡ ꯈꯤꯇꯪ ꯆꯨꯕꯗ ꯉꯁꯤ ꯃꯐꯝ ꯑꯅꯤꯗ ꯉꯔꯥꯡ ꯀꯥꯏꯕꯒꯤ ꯀꯩꯅꯣꯒ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯀꯩꯅꯣꯁꯤꯅꯤ ꯗꯦꯟ ꯃꯔꯝ ꯌꯥꯝꯈ꯭ꯔꯦ ꯍꯥꯏꯔ ꯗꯤꯐꯣꯔꯦꯁꯇꯦꯁꯟ ꯄꯣꯄꯤ ꯊꯥꯕꯤ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯂꯣꯏ ꯃꯔꯤ ꯂꯩꯅꯔꯛꯀꯗꯣꯏꯅꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯁꯥꯏꯒꯤ ꯏꯁꯤꯡꯁꯤꯡꯗꯨ ꯏꯔꯦꯟꯗꯨꯅ ꯆꯨꯞꯁꯜꯂꯒ ꯃꯥꯅ ꯏꯔꯦꯟ ꯊꯥꯗꯔꯛꯇ꯭ꯔꯕꯅꯤꯅ ꯍꯦꯛꯇ ꯋꯥ ꯆꯦꯜꯂꯛꯑꯕꯅꯤꯅ ꯃꯗꯨ ꯈꯨꯗꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯨꯅꯤ ꯑꯗꯨ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯈꯕꯔꯗ ꯌꯥꯎꯔꯤꯗꯣ ꯏꯀꯪ ꯊꯣꯛꯄ ꯂꯧ ꯎꯕꯁꯤ ꯈꯔ ꯋꯥꯗꯧꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯍꯥꯏꯅꯔꯒ ꯅꯩꯅꯈꯤꯕꯗ ꯉꯥꯏꯔꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤꯈꯛ ꯅꯣꯡ ꯆꯨꯕꯗ ꯁꯨꯒ ꯑꯋꯥꯕ ꯇꯥꯔꯤꯕꯁꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯁꯥꯡꯕ ꯑꯃꯁꯨꯡ ꯑꯇꯦꯟꯕ ꯂꯣꯡ ꯇꯥꯔꯝ ꯃꯦꯖꯔꯁ ꯑꯅ ꯁꯣꯔꯠ ꯇꯥꯔꯝ ꯃꯦꯖꯔꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯂꯧꯈꯠꯄ ꯆꯪꯉꯤꯀꯣ ꯑꯗꯨꯅ ꯂꯣꯡ ꯇꯥꯔꯝꯗꯗꯤ ꯎꯃꯪ ꯋꯥꯃꯪ ꯀꯣꯛꯊꯣꯛꯄ ꯊꯤꯡꯕ ꯈꯣꯠꯄ ꯃꯥꯒꯤ ꯑꯁꯥꯡꯕ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯁꯣꯔꯠ ꯇꯥꯔꯝꯁꯤꯗ ꯑꯩꯈꯣꯏꯅ ꯃꯦ ꯇꯨ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯒꯤ ꯄꯣꯂꯤꯁꯤ ꯑꯃ ꯉꯁꯥꯏꯒꯤ ꯗ꯭ꯔꯥꯎꯠ ꯑꯦꯟ ꯐ꯭ꯂꯠꯀꯤ ꯄꯣꯂꯤꯁꯤ ꯑꯈꯟꯅꯅ ꯑꯩꯈꯣꯏꯒꯤ ꯃꯦ ꯁ꯭ꯋꯥꯏꯗꯒꯤ ꯈꯔ ꯈꯔ ꯏꯔꯥꯡꯁꯤ ꯍꯧꯔꯛꯑꯒ ꯖꯨꯟ ꯖꯨꯂꯥꯏ ꯁ꯭ꯋꯥꯏꯁꯦ ꯑꯀꯟꯕ ꯃꯑꯣꯡꯗ 1,400 to 1,800 ꯃꯤꯂꯤꯃꯤꯇꯔ ꯀꯩꯅꯣ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯆꯨꯔꯤꯕ ꯅꯣꯡꯁꯦꯀꯣ ꯑꯗꯨꯒ ꯏꯚꯟ ꯖꯤꯔꯤ ꯂꯝꯕꯤꯗꯒ ꯇꯧꯔꯤꯁꯤ 1,500 to 2,500 ꯐꯥꯎ ꯌꯧꯕ ꯌꯥꯎꯋꯦꯅ ꯍꯥꯏ ꯉꯁꯥꯏꯒꯤ MMꯗ ꯆꯨꯔꯤꯕ ꯅꯣꯡꯁꯦ ꯑꯗꯨꯅ ꯑꯁꯤꯁꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯎꯗꯦ ꯁꯦꯀꯨꯔꯤꯇꯤ ꯁꯝꯅ ꯍꯥꯏꯕꯗ ꯋꯥꯔꯅꯤꯡ ꯁꯤꯁꯇꯦꯝ ꯂꯩꯇꯦ